अहानबद मरोइब पाउ पिजरी स्टेट असगी यामना लुरब तानफम असिदा प्राइम मिनिस्टर होम मिनिस्टर उनबगे अपॉइंटमेंट पिरक्ट्रे हाइदुना ngasi all political party gi mihut singi Delhi khongchet yaithokiba si angak papoi haina CLP gi leader Okram Ibovina phongdokre Hozik Delhi da leiriba BJP Manipur Pradesh ki lusingba singna BJP gi National General Secretary BM Santosh unaduna wari sanakre Kokomi gi makha danga sisu paksana khongjang sangshin kre Nagagi waroshin purupagi tanfam asida kanagumba phurup kharana laiwa kaiba yaba mongda mifam famna bohana riba si tawbiganu haina kokomi na appeal tawkre Amadi sing amadi tamda leiriba sarkar ge school chamri ge sumna amas gi infrastructure yauna atai semga sagatpagi ahenba senfam rupa crore chani contractor amasu human resources ministry na pirak lahaina education minister TS Radheshyam na phongdokre Kurumjari, Times of Manipur News yang beri bersungguh kementerian jantan taram loksari, hujung miam da pausan tong na pijari. State asigi yam na lura patan phamasida Prime Minister, Home Minister unabagi appointment pirak tree haiduna ngasi all political party gi mihut singi Delhi khongchit yaithokiba si angak papoi. Hayeng Governor unaduna Prime Minister, Home Minister amadi Governor da address tawduna memorandum amamam pisan lakani haina CLP gi leader Okram Ibovina phongdokre. Wafam asing ngasi Congress babon da pangthokpa paugi mi phamam da phongdokhibani. VT Rota laiba Congress babon da pangthokpa paugi mi phamadu nauna MPCC gi President Khalaba Moirangthem Okendro Hanagi President amadi CWC gi member Gaikhangam MLA Singh ex-MLA Singh amadi MPCC gi maroiba thaupuba sing su saru yakhe CLP leader Okam Ibovina makha taraduna kari tholagade haiduna pothafam khangduna charangna ba phibam amada lairi Tuan ba CSO Singh imakaya rajniti gi khenaba thamduna party kyana state asigi phibam kaihan ba yaroi haina lauduna lairibani October 13 फाउबदा भारत सरकार का NSN IM का वारोशिन पुरक लगने हाइना इंटरलोकेटर ओरिबा नागालैंड के गवर्नर RN रवीना फोंगदोखिबा लेरबनिना पालिबा सरकार असिना ऑल पॉलिटिकल पार्टी की मिफम कौरकद्रा हाइदुना ngaiduna लेबने कांग्रेस पार्टी ना हाना तौसिलुरबसु करी खनखिगदगे हाइबगे याम वाना खांगदुना लेबने अदुबो थेंगबसु थेंगना ऑल पॉलिटिकल पार्टी की मिफम कौबिरकपा असिमदि यामना फै ड्राफ्टिंग कमिटी सेमदुना ड्राफ्ट तौबा लोइरेदुना दिल्ली दंगसि चतनबा थौरांग तौरबनी अदुबो Aroiba mikupta appointment piraktre haina ngasi chatkadaba Delhi khongchet yaithokibasi angakpa ma phawi all political party gi mihut chalaga una bahibasi handakisin ahanba nate mamangda kayarak hana chakhrabani Delhi da punna chalaga ngaiduna unana bohonagadabani Imphal da leiraga appointment ngairaga leibanadi oiroi sarkar asigi thawoidaba mong adu mayek sengna uthokle prime minister na thina chairakpa leiraba jala haina khallabani phibam asida ngasi hayeng ngaiduna leibagi matam nate Congress Party na hena lumna lobuga loinena hayeng ayuk pung 13 da Manipur gi governor unagani loinena Prime Minister Home Minister amadi governor da memorandum amamam pisengani haike Honorable Prime Minister Waishno Home Minister Waishno adu masidi akhoi gi state sina state ki apun basaktam je masi disintegrate torpa targadi Honorable Prime Minister aduga Home Minister akhoi Moi kanasu singnaningai leite state sigi khallubda akoina asuk kuiba akoi mayam changna Manipur gi praja singi mateng civil society organization mayam gi mateng na akoi Manipur se akoi khatana koina heta nga ani kalani haibigi wan nasadaba adu mayam gi mateng ga loina na akoi Manipur da leiminai ba koi puna mak sana chinana nungsinana akoi leiminana ba aduga masigi shanti gi wari sanabasi su Yamna peacefully lasting solution nama porokna ma khonna bada koi punna khonna mina si haidna koi wafam khrasi koi party gi tarap tegi thamjabadi Paugi mifam aduda nauna MPCC gi president Khalaba Moirangthem Okendro na haikibada sarkar asina yamna laina logdabadona logtawbasi yamna laibakthibani Namit manini romda mangairaba matham asida state asige tuan ba deputy commissioner singna section wafam kaya phongdolokbasi line dobu yaroi Sadashida Central Paramilitary Force kaya thajilakpa asinadi karigumba khara soidana tawragani haibagi thajabalai miyam gi pukningda charangna ba hengalakliba fibam asida sarkar asina yamna line leithokpa appointment fangde haina ngaiduna leibasi angakpa poi haike yam alarming oiba mawngda leiriba deputy commissioner singna makhal gi sirol tholakpa cheng leisalu aduga leiriba rims ta doctor sing 24/7 legedabani back and call da legedabani se okhul gi deputy commissioner na tholakpa numitra mangani gi rasan thamjalo
ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯑꯃ ꯐꯥꯎꯖꯕ ꯑꯗꯨꯒ ꯉꯁꯤꯃꯛ ꯇꯉꯥꯏ ꯀꯔꯤ ꯑꯔꯨꯕ ꯂꯩꯕꯒꯤꯅꯣ ꯄꯥꯜꯂꯤꯕ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯁꯨ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔꯅꯤ ꯁ꯭ꯇꯦꯠꯁꯤꯗꯁꯨ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔꯅꯤ ꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇꯗ ꯃꯁꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯕ ꯉꯝꯗꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯌꯩꯊꯣꯔꯛꯄꯅꯣ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯆꯤꯡꯅꯕ ꯂꯩꯕ ꯃꯁꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯁꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯇꯧꯔꯨꯔꯒꯁꯨ ꯃꯗꯨ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯅ ꯇꯣꯉꯥꯟ ꯇꯥꯕ ꯗꯧꯅ ꯈꯜꯍꯟꯕꯁꯨ ꯄꯥꯝꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯈꯔ ꯂꯧꯖꯅꯕ ꯑꯩꯈꯣꯏ ꯀꯩꯗꯧꯗꯒꯦ ꯍꯥꯏꯕ ꯃꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯅꯕ ꯑꯃꯁꯨꯡ ꯄꯥꯔꯇꯤꯒꯤ ꯂꯩꯔꯤꯕ ꯀꯔꯃꯤꯁꯤꯡꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜ ꯃꯥꯟꯅꯅ ꯆꯪꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀ ꯇꯥꯟꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕ ꯈꯣꯡꯊꯥꯡ ꯂꯧꯅꯕ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯗꯤꯌꯥꯁꯤ ꯀꯧꯖꯕꯅꯤ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯉꯔꯥꯡ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯚꯤ.ꯑꯦꯝ. ꯁꯟꯇꯣꯁ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯒꯠ ꯄ꯭ꯔꯁꯥꯗ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯝ ꯃꯥꯙꯕ ꯍꯌꯦꯡ ꯎꯅꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ ꯅꯤꯝꯕꯁꯀ ꯇꯣꯝ ꯇꯤꯚꯤꯒ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕꯗ ngarang BJP ge National General Secretary B.M. Santos unaba aduda hojik Manipur miyamna sangsinliba khongjang amadi miyam ge apammasing pongdomduna khangankhre hayeng sungsoi soidana party ge National Working President Jagat Prasad amadi National General Secretary Ram Madhav ka unargani hojik fawbi oinadi Prime Minister amadi Home Minister unabagi matam lobungamdri Prime Minister amasung Home Minister unaba matamda drafting committee gi memorandum adu pisinaba thorang tawri haiki nakalamromda all political party gi mifam na semkiba drafting committee gi mihut sing amadi kokomi ge lusingba singsu Prime Minister amadi Home Minister ga unabagi matam hek phangbaga Delhi da changna bangai duna leiribane kokomi gi lising makada sangsilakpa khongjang ge ngasi taruk ni chalakpa numita kokomi gi nupi khongjang loisingna Imphal East amadi West gi mafam kya da section mifam pangthokre ngasi section mifam pangthokiba Imphal gi mafam sing adudi konung mamang kaitel khurai lamlong kaitel Chekun Crossing Kongba kaitel amadi koirengai da wakan mifam chathaki Imphal West gi oina kwa kaitel bazar singjamai kaitel tera kaitel amadi nauremthong dasu maikai dom gi miamna section mifam chathaki Modina, RN Rabi, Shirong Akakwegi, Nagaland Governor Oribasida, Order Peter Akanda, Moina Kangdana Laiba Madi, Hangdana Laiba Hibase, Moi Karino Hibasima, Equi Prada Kudimana, Hangam Toia to Galoina, Prada Kudimana, Equi MLA Sing, Naron Jomo, Section Pire Lauro, Aduga, Atumba Pire, Amada Lepo, Prada Bukalo, Hibase Equi Mayam Jangan Lauba Mamatoi. Nakalamaromda apunba Manipur huyen lalong lupna susinduna section mifam ama Imphal East ke Kaitel Asangbi Community Hall da pangthokre mifam aduga mari leinena kokomi ge Assistant Convener Jitendra Ningwombana haikibada matam amada India da puluraga yaifagani haina khaluba ngasidi tayunana thokle hojik chathariba naga santi gi wari asige warushin purakpa haibasi aiko hisu pami tawbutabu furup ama pelana bohona bada lemhoriba furup singi interest sokpa yaba warushindi pubirakanu haina mangna haike 1947 की अगस्त की तराग मंगा हमारी ये कोई निखा का मतुंगा मतुंगा साइया ब्रिटिश का कोई निखा का मगनी ना हाई बटी अया ऑफिस की बता मतुंगा कोई मणिपुर स्टेट कॉन्स्टिट्यूशन एक्ट 1947 ना निखा का लेबा कम को की चपसा मगुन कर्म डेमोक्रेटिक फॉर्म ऑफ गवर्नमेंट हबदी इशारा निखा का लेबा गणतंत्र लेबा का मीडिया मी बोध हदने हारगा अक्वा बोध हदने हारगा खलक को मी मकल मी में सुगुल बोध कार को में सुनो गवर्नमेंट सीएमगा एकोटे गोरे 1940 की अक्टूबर की तारा निपा ने यान ने सेमी फमगा निखा को मलेबा करा किसी मखा को मलेबा को हाइना एकोई लेबा NSCN IM gi lusing bakara working group of Naga National Political Group ta yaukibasina karigumba kharada waroshin purakpigi tanfam leiraba matam masida kanagumba furup kharana leiba kaiba yaba mongda mifam phamna bahona rigliba asui tawbigano haina Coordinating Committee on Manipur Integrity gi Assistant Media Coordinator Jitendra Ningwombana phongdokre wafam asinga se kwa kaithel da leiba kokomi gi office ta pangthokpa paugi mifam amada phongdokhibani Assistant Media Coordinator Jitendra Ningwombana makha tareduna state asigi miyam gi pungning da charangna ba amadi langtangna ba hengalakle Bharat Sarkar amadi NSCN IM gi marakta waroshin gi thakiba matam kuiraktraba asida social media da miyam da kangauna gadaba manba wafam kya phongdorpa si yamna laibak thibani
IM gi lusing bakara working group of Naga National Political Group ta yaushin kibasina aikhoida hena section bagi matam oire hana dege hongna waroshin puraktri ngai state government amadi stakeholder kaya ga punna pau phaudok minasi haiba wafam laikrabasu wafam adu ngakna satre yamna luraba tanpham asida kanagumba lup kharana miyamgi mifam sinna ba honarakpasi laibak thibani madu tobiganu tanpham asidadi aikoi amata oina punsinba matam oire hayeng makhatana ima kayana chief minister amadi governor da memorandum amuk hanna pisilagani kokomi gi mioi anina saba team ama delhi da leiduna mapanda leiba manipur singa pullaga jantar mantar da wakan mifam amasu satharagani haiki Riba Indo Naga Pistoki settlement si porakting gi mamangda Manipur gi government aduga Manipur gi stakeholders singda madu di concern lawnungani magui tanarungani haibado akoi di tanadi haina akoi lawjei mafam sida laibiriba khundari ba puru khudung maki sinnauk singna Manipur integrity gi damukta khanbi haraga hana khalamba nungaitaba wakhal singna pur thadok piro aduga apun Manipur magi khongjing si yauksin minasi haibu wapam duna thamjirse magi angam level the hona bi haraga Manipur se kai dana ba aduka Manipur integrity gi demukta lepseri ba Manipur miyam gi waklon je khanbi raga magi angamba level da hona bi yu haibo famsu thamjage paugi marakthana tenba brematang logjare Sunrise Enterprises. Buy any type of RO water purifier with heavy discount and get pre-filter free. Servicing of any type of domestic and commercial RO water purifier. Available all spare parts. For details, please contact Sunrise Enterprises, Major Khul near Community Hall, Thangal Bazaar. Open from 8:30 to 6:30 p.m. Mobile number 908-918-9371 or 9436-442-885. Or email us at rj_shn@hotmail.com. Break matungda makata pa pau pijari Nagagi waroshinda Manipur gi ngamkhai kaiba yaroi haina ngase Tiger Camp Imphal East section mifam ama furup marina punduna famkhre mifam adu Village Development Committee Tiger Camp amadi Tiger Camp maira paibi adina punna sinmani wakan mifam adu da Tiger Camp Purum Pangaltabi Purum Sadugram Nepali Pi Twangjal Kuki gi khunja singna section mifam adu da saruk yakhe Nagagi waroshinda Manipur gi apun bigi saktam kaiba yaroi Nagagi waroshinda Manipur gi ngamkhai soklabadi Tumina kak lairoi India government ki mathakta akan makongjang sangshin gani haibana chingba warip kya su lawki Nagagi waroshinda Manipur gi ngamkhai soklabadi Nagagi waroshinda Manipur gi ngamkhai soklabadi Naga Fish Toki waroshin purapada Manipur gi ngamkhai kaiba yaroi waroshin purapada Manipur miyam gi mayokta warip lawrak labadi akan ba firep lawrakani haina ngasi Thawal district ke Khangabok Lamnong bazar da Khangabok ke Tongan balup mapalna punchinduna section mifam phangkrai Coordinating Committee Manipur gi makhada phangkiba section mifam adu da saru yakiba Khangabok Part 3 Gram Panchayat ki Pradhan Nominee M Manglem Zauna Karigumba India government amasung NSN IM anigi marakta sathariba Fish Talk asina Manipur miyam gi mayokta warip lawrak labadi Khangabok ki miyamna kokomina lawrak wa firep khudimak sawatkani haibu wafam thamlakhi Paja miyang apa magi mayokta koi torokagadi koi khangam kalaiba club sing organization kayana koi unsan jaraga koi kokomi gi makhada kanba koi makan makha kaya khunging changsin jagani koi hoji Manipur si tangnu laitana lai dipu masi koi Manipur lai riba MLA umfuna magi to hom thopa duty sapchana koi tawbiona koi hai riba ngasi famliba siliba singi mai kai lagi koi thamjari Lilong da leiba Islamic Baby School ge governing body amadi staff singna sinduna ngase India government amadi NSN Aimani ge santi gi wari na Manipur ge apun basaktam da akai ba piba yaroi haina ngase school asige mahiroi singna Imphal More National Highway da human chain semduna kolau kya laukre Lilong Maireng khul da leiba school da asige mahiroi singna ngase we stand for unity let nothing break the territorial integrity of Manipur haiba banner ge makhata school da ge National Highway fawba wakat khongchat ama chatlaba matungda lambi tangkai thinglaga human chain semke School asige Vice Principal S. Deepak Singna Manipur ge unity in diversity asi kaihenda ba haiba asi aikhogi apambani amadi wakhalni khongjang aduga mari leidana warolda school asige Principal Alja Muhammad Kabir Ahmadna aikhoina tamliba mahi asi aikhoina iraibak iramdam chakhona bagi damaktani amadi kana bagi damaktani haiba asi aikhoibu sembiriba mapugi ningsinglaga wakhalda thamlasi loinana iraipak iramdam gi damakta hanbalaitana honasi haikhe Makanda irai bak ki damai khoi gi sacrifice
ngamjab sacrifice tawgadabani haibase koi arepa phirep lawgadabani akhoi na ihai tamiba purnamakasa irai pak chapkhanna nabagi damaktani irai pak kanna nabagi damaktani haibase akhoi mapu akhoi bu sembiba mapu Allah ge sakhi thamaga akhoi pungningda arepa phirep lawgadabani Border Town Moredasu Khanumfok Apunba Nupi Kunai Chakot Lamjing Lupna Puna Kusamnaraga Section Mifamgi Kongjang Singh More Katil the Sanction Cray Kongjang Aduda Mitei Council More All Community Development Organization Morege Thomi Kiamasu Saruyake Saruyaki Vasingna Nagasingi Warushin Purakpada Taramna OE Adubo Sathariba Warushin Ashida Manipurgi Apunba Saktam the Kahelak Payabu Wafam Sing Yaruk Labadi Yabangam Loy Furup Kiana Puna Nungsi Sanana Kundaminariba Manipur Ashida Central Government Who comes in Duna upon Bigi Saktam Kahan Lagnabge, Masakama Oribasi, Tauri Devani Amadi, State Government Asu, Manipur Miamgi Ihul Kangna, Sapsana Tabak Taugadavani. Kanagumba Karakaki interesta Manipur Miamgi Tamoy Sokpaya Yaruk Labadi Madu, Santigi Warinate, Amuka Hena, Miam da Asawa Ohelakpa Oina Tokani Haina, Fondoke. Sahi Saka Adagi, Kundaminari Riba, Ekoi Maraki Manunda, who comes in Badi, Central Government, Tobiro Havig Asalai, Param the Central Government Asu. Manipur asi jati khudimana khundaminaba adugumlaba ingna chapna leijaba adugumlaba iramdam amani hariba iramdam asida tokhai tabagi wakhan ama puthoraktuna akoi masen mache kainanaba operation porakpada yawbiba taragadi madu laibak thibani Manipur da lairiba miyam parjada achauba problem ama langjin chingthorakpani haina miyam parjana lawgani loina na maihauron dagi lairaklaba Manipur da ipa ipuna thambiramlaba ngachigi Manipur asigi ngamkhai hek kaiba matamda Manipur da lairiba miyamna amatu oiba warep amadi amatu oibna lepmina duna masi thengnana bagi damakta aikhoi khongpham amata leptuna leire haibase ngasi media gi Ngasi All Manipur Muslim Organization Coordination Committee Amokoki member singna Chief Minister Unaduna Naga Festock ki matangda memorandum pishin bagaloinena wari sanakrai Chief Minister ga unaraba matung Amokoki President SM Jalal na Paumi Singha unabamada Matam Sangna Satharglaba Naga Festock asi yamna santi oibamongda warushinama porakpa pame Ethnic community gi midyeng da Territorial Council sembege khongthang lorupa tarbade Mehorol dage hona jati kanglup kaya gi marakta lairiba nungsinabagi mari da akaiba lakane Asigumba thong sing asi lahandana bahona biyo Karigumba lamdam asige apunbagi saktam da akaiba pirakpa yaba fibam lakpa tarbade Muslim isili nausingna tumina leithokloi haike Mana Maka Taraduna Integrity gi movement ni di hairaga masoi tabagi wakalon asi aikoi thadok lase lengak asigi stakeholders sing tanaramdana yaningdaba thong sing center na lawruk patarabadi government amadi miyamna amata oina chatminasi haina amukoki member singna CM da thajaba pirake hairi loinana asigumba integrity gi issue asida lamdam asigi kanglup sing punsinba ngamdrabadi Manipur khunai amukhana punba ngamloi maramasina lamdam asida lairiba civil society organization singa amatoina sangsin minase haike Prime Minister amasung Home Minister akhoi unanaba akhoi gi maikaidagi appointment ship tawba lekhre akhoi sidagi delegation ama akhoi chananaba thorang tawri loinana akhoi memorandum su akhoi summit ngasimak akhoi tawjaragani Chief Minister gi hana tawjabani Governor gi memorandum summit tawgani adi matungda Prime Minister aduga leiriba akhoi gi India gi lusingba sing India gi President aduga even akhoi India gi mapanda akhoi gi OIC haidana Organization of Islamic Countries haidana lay aduga Arab League haidana lay hariba sing asida akhoi memorandum akhoi summit tawnanaba akhoi memorandum pinanaba Manipur gi pangan singna Manipur gi integrity gi matangda lepiba phirep se karino haibado mek sengna thamnanaba gi akhoi chapchaba thorangsu leire Masing yamlaba lanmi thajalaga Jammu amasung Kashmir gum namduna Manipur dasu Naga Framework Agreement chana hangadawri haina Communist Party of India Manipur State Council na Narendra Modi gi lengak hanglakle Party sinang asi thadrokpa serolamada wafamasi phongdokhebaga loinana Naga Festock warushin purakna bahonabada Indian Army bo khulai oina sisinabagi thong ama Narendra Modi gi lengakna ifongfongna chathari lamdam asida chatharakliba thong asi lamdam asigi miyambu aki akhang pokhanba thong ni haina CPI ne lawi Miyambu Machin Menduna Framework Agreement to Yauriba, Manipur gi interest Sokadaba Wafam Sing Namduna Chanhan Bangam Loy. Furup Amakaki Apamada State Asibu, Mayrakta Langshinaba Honaroidabani Hairi. Akhanaba School Karada Smart Class Amadi, subject Suna Tak Payagadaba, Kayan Koba, machine introduced over Hore.
चिंग अमदी तमदा लैबा सरकार के स्कूल चमरी के सुमना अमगी इंफ्रास्ट्रक्चर यावना अतई सेंगबा सागतनबगे अहनबा सेंफम लुपा करोड़ चनी कुंथ्रातरुक अमसु ह्यूमन रिसोर्सेस मिनिस्ट्री ना पिरक लेहाइना एजुकेशन मिनिस्टर टीएस राधेश्यामना फोंदोखरे वफम असे टॉम टीवी का अखनना उनबा अमदा फोंदोखिबने मिनिस्टर असिगी युमदा अखनना उनबा अदुदा मिनिस्टर टीएस राधेश्यामना मखा तारुदुना एजुकेशन सिस्टम असे मतम अमदा यामना फिबम चादना लैरमबनी अदुबु एन बिरेना लुचिंगबा अनोबा सरकार असे लाकपदगे तेलबा मतम खरा असिदा एजुकेशन दा असौबा होंबा अमा पुरकपा ngamkhre ओजा महिरोय अमदे ममा मपा ओइबसिंगदा अफबा मरी थमंगमले भारत के ओइना एजुकेशन सिस्टम फगलपगे लिस्ट मणिपुरना मरी सुबा अमदे अपिक स्टेट सिंगी ओइना अहानबा ओइदुना ngasiदी स्टेट कयागी ममांगदा साउथोकचनिंगाई ओइरे मसिमक मियामगी मतेंग अमदे ओजा महिरोय अमदे ममा मपा ओइबसिंगी असौबा मतेंगननी SART SSA अमदे रामसादगे ट्रेन तौरबा ओजा क्यासु लेरे सरकार असिना पाइखलिबा स्कूल फगरनसी मिशन की ओइना स्कूल हुंफु खंगतुना सेमगत सागतपगे थबक कना पाइखलि हजिक फावबदा चादा 35 थादोखरे अमरोमदा हारिबा स्कूल सिंग असिदा ओजा ओइगदबा सिंग इंटरव्यू तौबा लोइरे मतम खरगी तुंगदा अफबा महिरोय क्या पुथोकपा ngamlagani हाइखि फगनबदमता स्कूल सिंगसिदा अकोइना स्कूल हुंफु का खंगलगा स्कूल फगलनसी हैना मिशन नमा पाइखतपसी मसिसु प्रोग्रेस लैबा होरे 35% मो रिलीज तौजगरे पैसा हुजिक सेम साबा होरे सिंगी मनुंग चन्म जगादा कैदा पोचै पुसिन कोसिन मखरा वाटपगी अदुगी खरा कनो तोरम याय अदगी मोइदा लैगदोबा अफबो ओजासिंग मसाना लैनिंगबा अफबो ओजासिंग दो खन्नबिदमता कोइ इंटरव्यू तौरगा ऑलमोस्ट इंटरव्यू लोइरे अदुमाइन तौदना प्रोग्रेस फनाम लै अतु अकोइ यारेंगे थून लोइसिलकान स्कूल हुंफुसिमा अकोइ फजना चलाइनबा अकोइ होनगनी अदुनु प्रजासिंगसु मतेंग पांबियो मिनिस्टर राधेश्यामना मखा तारदुना महाना कन होनदुना मिनिस्ट्री ऑफ ह्यूमन रिसोर्सेस के मकोक थोंगबसिंग उनदुना हाइसवार गी मखादा लैबा समग्रहा शिक्षा के मखादा स्कूल चमरी के सुमना अमगे सेंगबा सागतपा अमदे अतै और पासिंग हापचिनबा ममांग सहिदा पिरकिबा लुपा करोड़ चनी यांखै गी मथक्ता अहनबा सेंफम लुपा करोड़ चनी गा 53 अमसु सही असिदा पिरकले पुन लुपा करोड़ चमरी गा 34 पिरकलिबा सिना स्कूल सिंग असिदा एडिशनल क्लासरूम कंप्यूटर रूम फर्नीचर लाइब्रेरी यावना अतै दरकार ओइबा मसाकसिंग थमगनी हाइखि करोड़ सनी का 53 मा हापिरकाना नक्सी पुन्ना करोड़ चमरी गा 34 पिबिरे मसिनी ताकपदी अकोइ फवदुरा अकोइ होनब कनबदुरा मोहिना नुसीबिदना हापिरकपने अदुना हनक चही ओइना लेबोरेटरी सागदोबा लेबोरेटरी वाटपदा हायर सेकेंडरी की लेबोरेटरी हाई स्कूल की लेबोरेटरी सागदोबा लाइब्रेरी रूम सागदोबा अदि क्लासरूम सागदोबा टॉयलेट वाटपा नुपी मचासिंगी दुगुम्बा नुपा मचा तोंगान तोंगान टॉयलेट सागदोबा अदि कंप्यूटर रूम सागदोबा सिगुम मयामसि पुला काना पुन्ना स्कूल चामरी का अमगी मखोइना पैसा हापिरे अदुना हनक स्कूल चामरी का अमदी इंप्रूव तौरानी अदु नो बैक डे हैना अंगांग सिंगना खाव पुदबा स्कूल चपदा लारिक अरुम पुदब होमवर्क तव शांति होइना फ्री होइना मोइ नुगाइना मोइ माइंड वखल थमोइ फ्री होइना तौरकाना मोइ क्रिएटिव होइबा इनोवेटिव होइबा अफबा ओइरपगी मदुगी इम्प्लीमेंट तौबदुस यामना इफेक्टिव होइ मदु पाउगी मरकथन अतेन ब्रेक मतंगलो मिनेसे निंगोल सिंगी अखनब कुमई निंगोल चाकौबना लाकपदा धमाबती एम्पोरियम ना अक्टोबर 19 फाउबा चादा 19 डिस्काउंट पिजरी अककनब मतम खक्तमक पिजब डिस्काउंट ने निंगोल सिंगी मखल कयागी फिगे वांखै फी रानी फी ब्लाउज टॉप्स फी फनेक न चिंगबा मखल सुना फंगबिरगनी ngasi maglengsem biraksi Dhamabati Emporium Ghari Makhalaikai near Pakang Fort. Contact number 7085186485 natraga 7005946596. Break matungda makata pa pawmo pijari lisingani taramapan kungi thokchom khelen media fellowship Imphal Free Press ki reporter Baby Shirin da khosina krai ngasi Manipur Press Club ta pangthokpa laikhidraba khelen thokchom ge Yankai Mapan Suba Birth Anniversary ge Thoramaduda Amzugi President Bijoy Kakshing Tabam Editor Gelgi President Kogendra Kondram DIPR ge Director Balkrishna Laikhidrava Khelen Thoksom ge Loinavi Memsa Amasung Trust ki Lusingba Kyasu Saru Yakhi Laikhidrava Khelen Thoksom ge photo da Laisukatu Naikai Khumnaba Utke Wangang Kibasingna Khelen Thoksom na hinglingai matamda I Paugelam da Mahana Honaramba Kyabu Ningsingke Trust na anirak suboina Birth Anniversary Thoram Pangthokpaga loinena Mamang Sahida Media Fellowship Pikiba Paumi ani
Ponofom Pausegi senior sport reporter H Sadananda Amadi Imphal Free Press ki reporter ST Lenel Waifaibu ikai kumnaba utke. Lishingani taramapan kungi oida media fellowship Imphal Free Press ki reporter Baby Surinda Piduna Water crisis in Manipur haibasida article sing egani. Thoramadu sinbagi matangda trust ki spokesperson Rinku Kumuksamna haikibada miyam ge asogo mating galodena ngasidi Kalen Thoksom trust semduna laikhidraba mahana pamjaramba kayadu thabakto onthona ba honajabani. Laikhidrabagi pokpagi chahi yankai mapan surakpagi thoram anirak suboina pangthokpa asina mahana I paugilamda honaramba kayabu ningsingbani haiki. Tamo Kelen Thoksom na mangamba mage manglan adu mangpauno hanbasi lehuriba anoba journalist akoi ki su ithaura haina khanbadagi wakhal tinaba adugumba journalist young journalist singna koina punjallaba matungda mana tawramba thabak sing asina manipur da awonba kunai ama purakani haina adugumba khanjaba maga loinaramba singna ngamjagam jaba contribution sing tawrakanda young journalist singda inot nama pina magademakta adugumba ahanba oina paikhatjaba adugumba media fellowship program ni akoi journalism gi field asi chakotnaba makal kayagi makal makha kayagi thabak thoram sing paikhat ke hebse trust asigi khoigi mangjaba mangni Laikhidraba Kelen Thoksom geloina ve Thoksom ongbe memsana haikibada trust na mahaki mapuroi bage pokpagi thoram pangthokpi bamade ningsing bibasu yamna nungai mahna pamjaram ba kayadu trust na miyam da mek sengna khanghan binaba hona bibasu nungai haiki Lairiba ichai nau singsina itak tongba kolik ki kasina mabu ningsing dana honari se ai di chawrba laibak phabane haina khale Kumjala singani taramanga ge Jun umda urep yung tamduna saba hukiba songbung thong sahi mari helaglaba phawba loisindana lairekiba du ngasi khangongdana ising chakholakpadage turel mayai da leiba yot sing ising na senthakre thawng adu ubada miyamna angakpa phoknakre Manipur lenga ki maikadage thong asi sahi ahum gi manungda saba loisinaba pandam thamkhrabasu hojik sahi mari helaba asi phawbada saba loisinbadi lairedana kuine saba leptuna lairekibani Masina maram oirega turel mayai leiba yot sing asida fata hoti kya panduna lairekraba matung ngasi khanghodana ising na senthakibani hairi khanghodana saba loidriba thonggi yot sing ising na senthakiba aduda angak popoklaba maikai adomgi miyamna saba loisindaba thong aduge yot singa turel da tautharakpa fataba potsai sing panduna apum masa kya yarokpadage akoibada khundariba miyosingda laina kya polkadra haibagi akiba leire turela sige ising singkalaga thaknaba ising oina sejinarakpana miyamna thakpada hangoiba faunare haina lamdamadugi praja singna phongdorokle thongasi asumna saba loisindana matam kuina leibasida mari lenaba authority na midyeng sangduna athuba matamda saba loisindrabade Imphal ukhru lambi thingjelagani haina laikai adugi miyo emna phongdorokle Sigi line sida puri balambi mayamje sigi miyam mayamje ngo thongje ama hanagi amanbaji matam loirena semineba sigi thongje ado asina mu yarakta daraga de khoje kadai da no bachat kadori se hujik matam sida adudi khoi kanu tuti oina kanu taweba ko adu tuti sing kanu tawbudu du dum haigi haba ko ising jam mo le kholena adu khoi da amu mu turen ko mudu chang tok bu yawriba adagi अखोगी थोंग सिदा हुजिक जानारि जिजु नेशनल हाईवे निना मयाम गी चतपो हुजि गाड़ी अमा लाखपो मतमदा सोमदा थिंगिबदा सोमदा परेंग आबो लेंगा लै रै स्लोम दै लाय लेंगा लै दुना खनाबा चाइनाबा प्रॉब्लम मयाम थोए हजि अदुना इरांग जे सोम थोगा खनाबा दो सोम ओइरगा लै दोरे बदुना यारागा दि मारि लेनाबा जिंगना थिजनबरा याम थुना लोसननाबा दो होनाबियो पाउचे सिंगदा हाबख्रबसु हुजि फावबा मारि लेनाबा अथॉरिटी ना फजना मिडियंग चंगबिदना लैरकपना मरम ओइरगा ngasi thong asi tekle ngasi thong asi tekpagi matangda प्रजा म्यामना हेना अवाब मायोकनरी असिगी मतंगदा मरि लेनबा सिंगना अथुबा मतमदा मिडियंग चंगबिदुना थोंग असि अथुबा मतमदा लोसिनबिनबा हाइना लेकाय असिगी प्रजा सिंगना फोंदोकनरि हेमसिगी मतंगदा वीडियो जर्नलिस्ट ओजिन मंगसाताबा गोलोइनना पदमजरिबा हेमचंद्र सगोलसेम टाइम्स ऑफ मणिपुर इम्फाल Imphal jiri lambida cheliba truck driver singna barak amade makru thong ani asi lanthong abhonabada numit tare ni netraga nipani changi amade Imphal omdege khali lakpa matamdana numit mari ni netraga mangani fawba changi oil tanker singna lakpa matangda truck singbu barak thong makru thong amade police gate thachinduna thambiba asina singba sina maram oiduna driver singda awaba mayoknari maram asina hojik paliba laingakna driver singna thengariba awaba sida midyeng changbiu haina all jiribam road transport drivers union AJRTDU ge general secretary El Maniton singna phongdokrai wafama singa se jiribam gi babu prada leiba jiri news network ki conference hall da pangthokiba paugi mifam amada phongdokibani El Maniton makha taraduna
Barak thong asida chaka tara amadi taranithoi panba gari singna lanba matamda thong aduda tariba police personnel singna lupa chamanga dage satret fawba lawba lupa yankhai piragana thong lanba yadaba sina driver singda yamna chawba chamamnaba amasu pho alle Wanama ase lengakna amadi mari leinaba authority na mijang changbidrabadi driver singna steering thadokpage khongjang yauna makhal makha kya ge khongjang sing sangsilagani haike Chiliba truck uba gaisinda gaisinda khoi barak thong amadi maku thong da lalo matamda lo thoke matamda lo thoke matamda mit tareni de ni pani phok changi aduga khali la ko matamda na mari ni de mangani phok changi mari le ma authority na miyang athum la changbi daga changbi hoina hajari aduga kaiguma masirida ka doctor ga driver isina osing yamna akhoi steering pai da ba haina le lagi haina gari Hojiki matam asidi competition gi matamni lairi khakang tambana yaroi extra curriculum activities singsu sangi haina University and Higher Education gi Joint Director LEVMana Kamakhya Pemton College ki kuntra nipan suba foundation dekam award ceremony gi thoramda phongdokre thoramadu college ki governing body gi president su oiriva Manipur University gi retired professor M Iboton amasung college asigi principal Dr S Arunadevi su saru yakhe thoramadu award donor singi photo da leisukatuna thoramadu hogdoke Mahiroi singna nat ki jagoi singsu utke college asigi mahiroi taratrukta tongan bahiram singda thoidokpa haisingba amade lyric fava topper singda chel amade citation sing mana oina pk Joint Director L Iboyamana makha tana haikibada lyric tamna tamna jagoi sai sanaba kyasu tamsinduna ahenba haisingba mahitamge haina mahiroi singna khalhaninge maramde competition is the ahen ba hai singba midu thabak pangkhini haiba watpa sing lehugani aduga Pemton College ase mahiroi singbo chumna lyric tambi phakak nate extracurricular activities kya dasu midyeng changba facility ayamba suna phangba college ni haina singthakhe Yampar wana yung lagi uruga wa uruga paisa kaina ga jinda lega sarap ko like because I never Rome was not built in a day. Rome si noda poikinat. Swam asuk yamna wana ko a city Kamakhya Pemton College is a very nice college having good infrastructure. The Pajaru College private college one of the finally Pajaru College Library and Information Center Kaksingna Miamgi Seba Torokpa Sahi Kunmanga Mapung Parapaka Lenena, Sahi Masuna Satarakpa, Lupa Pudongba Torunga Mari Lenena, Center Sina Lepna Pangtokuna Lakpa, Kunmat Hoirek Suba, Award Lantopaki Torungasi, Center Sigi Auditorium Holder, Pangtokre. Sahi Sigoina, Kaksing Library Award Hainesu Kangnaba, Governor Award HSS LC Exam Lisingani Taramapanda, Manipur Pumbigoina, Ahanba Position Fangrabi, Bhumika Samurai Lapanda Kusina Kre. Ngasigi award lanthopagi thormaduda Governor Award Kaksing Library Award yauna tuan ba lam kayada tuan ba donor singna katpa punna award kun miyai kuntra humdoi da lanthokhe ngarang ahingdagi ngasayu fawba leptana nong sukiben maram oiraga Imphal gi maroi ba lambi sorok kaya ising thumjin kibana miyam gi sathok sasinda chauna akaiba pikre Imphal East ki maroi ba mafam ama oiriba Palace Compound ge lambi paring andro parking mamangda ising thumjin ke Imphal Manungi Pauna Bazar, Uripok, Sagolban Maino Lerak Amadi, Mayai Lambi Paringi, Tuan Mamfam Sing Desu, Lambi da Ising Tumjin Kibana, Miamna Satok Sasinda, Kudong Sada Bokya Maunaki. Ngayhaki mamang da Fangbo Paugi Matungina, Second Gi Brighter Academy Mapada, Amadi, Singjamai Ketri Lekai Mapada, Imphal Turel Gi Imai Wangkalakpan Maram Oiraga, Turel Karakpagi, Fibam Lay Hairi. Cherakshida Water Resources Department ki Emergency Flood Control Room gi Hanagi number Adu, Yakidaban Maram Oiraga, Anobo number 0385-245-0195 Amukahana 0385-245-0195 ta Karigumba Kudong Tiningai Oiba Pibam Leragadi Phone Toroknaba Kangalakle Ngarang dagi leptana sukiba nongna maram oiraga Jiribam district ke manung chana leiba Kamaranga Muslim area da leiba Kusoi Tuke mafam singda leiba yumkaya isingna tumjin kray Awaba Mayokna Riva Imung Sing Hosik Jirika Junior High School da Hangba Relief Camp ta Sangya Famlok Duna Leire. Tok Thofam da Jiribam DC Amadi SP Masamak Satuna Yangshin Kray. Hilgar Gram Panchayat ke Pradhan L Somarendra Singhana
जिरीबाम डिस्ट्रिक्ट के SP अमदे DC दा हाजिरुबदगे पुलिस पर्सनल सिंह थाबिरक्तना अवाब तारबा इमुंग सिंह असिगे पोचै होंदोक होंजिन तौबदा मतेंग पांगली हाइखे कन्ना सुरकपदगी जीरी की अखोगी तुरेन की इमाई से होजी होजी यम कन्ना वांखलकपदगी कमंखागी कमंगा खुंजासीदा युम निफुमुक होजी सिंग थोंखरे अदुगा गुलार थोलदा युम अनिगुंबा अदुगा लोइनना अखोगी लेंगांग बुपीदसु युम अमा होजी होजी थुमहौरे अदुगा इसिंगसु चखटप लेप्त्री अदुना आइना हिलगा जीपी की प्रधान अमा ओइना अखोगी मरी लेनाबा अखोगी मथक थोंबा अथॉरिटी सिंगदगी अवाबा तारबा प्रजा मयाम सिबु मतेंग पांगबिनबगीदमक्ता हाइजरी असम द नोंग लेप्तना चुबदगे कापेली तुरेल गे इसिंग चारकपदगे होजाई गे जुगीजान राधानगर कुमराकाटा असिना चिंगबा मफम सिंगदा इसिंगना थुमजिनख्रे मफम कयादा इसिंग चारकपदगे युम कई थादोक्तुना चटपा हौनख्रे नाकलमरोमदना लौ अमसुंग nga yokfam farm kaya isingna thumkhre Brishnapur khungange miyam mi paiba pongnare अवाबी मथक्ता अवाबनी कईनो आइदी फौसु सालक बजावरे मुन बजावरे चरंग हाइदक बजावरे असी मयाम से लुखरदी अखोई सिगी बिष्णुपुर से जाम अवाबदा तागनी अदुई मथक्ता लेजरिबा फिसारी सिसु फिसारी मखन मथन की फिसारी लेसिगा फिसारी अचौबा फिसारी मचा असी मयाम पुनमक से जोक्चरिबा nga खर खर से पुनमक मपान थोखरनी माले मसिदा मियोइबा अखोइना ngaihake apamba made nungaibagi wakhalda tongningbata tawbadage ngasidi makhal kaya ge disaster mayonare loinana akiba made nungangbana pikthalle thenglabasu thengna asigumba fiba masida akhoi khudimangna wakhal ta hobage tangai fadaba leire haina civil defense amade relief and disaster management ke deputy controller Muhammad Ayub Khan phongdokre wafam ase Manipur lenga ki department of relief and disaster management ge senthang makhada civil defense amade relief and disaster management asinduna kakching da leiba Lois Officer ngasi pangthokiba nomigi oiba disaster training cum awareness program amada phongdokhibani training program aduda civil defense Manipur ge retired staff officer A Subhasandra amade social worker Muhammad Ibomsa community leader sing civil body organization sing women society sing ge mihut sing na saruk yakhe man makhatan hai you are habana mioiba ekoibo hat panate ngasi ekoina sagaliba earthquake proof oidaba RCC ge pura dalan singna akoibo hat pani maram asina अखोइना युम साबा मतमदा अर्थक्वेक तगे कंजनबा मोंगदा साबा तंगाई फदे तुझे लाइफदा अवाबा ओइबा मसी खतना डिजास्टर ना जॉब्सन लगा लेबा कोई बुझीसे मसीने हेक की टाइप ऑफ नीड हेक डिजास्टर ला कुमा तमदा तो करम हैना अखोइना मिया को कोप तो गदके बतो करम हैना मिया को कंगदके मिया को करम हैना अखोई नॉर्मल लाइफदा पुरा गदके बहुसारी बुझीदा तंदु लेता गदके हाइबा अदुगे नमता आइकोना ट्रेनिंग प्रोग्राम से मफम खुदम तपिजर पाउगी मरक्तन अतेन बब्रे मतंगलोमिनसे Imphal Spine and Pain Clinic Chief Consultant Dr. Susil Loitongbam MBBS MD PMR AIMS New Delhi FIPM Fellow in Pain Management DPMC Delhi practicing the most advanced techniques like ACS autologous conditioned serum peripheral neurolysis, PRP, Botox, trigger points injection, SABP, spinal and body posture analysis, transformational spinal block, foot analysis, headache clinic. Men's Center, Sangai Pro, opposite ISKCON Temple. Also, please inquire for home clinic at 8787859957 or 8575615252 or 7005198066. Hey Lola, nang phone yaw bra? Yaw eh. Lazim mo kep kau ne, apang? Ay kau tu le. Manipur ya han 24/7 service oiriba lamjing ba cab service namyam gi seva tawjari. Manipur ki district sing amadi mapal lam sing loina lohongba amadi atay thodok sing gisu discount pijari. Ningol chakau bagidamak akhanna ba hour package discount pijari. Ngasi mag book tobiu hena akupa marol gidamak lamjing ba cab service Nagamapal Rims Road near Nityananda Temple. Break matung da mayam butaram nungsari makada pawda
Sel Pinaraga, Mara Leva Singbu Maral Kopi Batok Lasiana, Child Welfare Committee Vishnupur Chairperson Advocate P. Prem Sana, Manipur State Legal Services Authority Gakusan Maduna, Child Welfare Committee Vishnupur Government of Manipur Amasung, Karang Island Cashless Promotion Society Karang Nasinduna, KL Junior School Karangda, Child Logi Matangda, Nongmigi Oinangasi Pangtopa Legal Awareness Program Amada Fongdokre. Tormaduda, Mahirosingda, Pokso Egg, Lissing Nitarani Toy Amadi, Mob Lincing Matangda, Sandona Takpa Galunina, Wakal Taminaki. Premchana Makha Takibada, Sel Pinaraga, Maral Kopi Bigitabagasi, Makha Asam Satar Lagadi, Miyamana Sel Piraga crime Kaya Tauragasu, Sedak Fangdavana, Selna Asum Yaikanduna, crime Taubuda, Akibelerek Loy. Maramaduna, Ingna Signa, Irang Laitabalamdam, Ama Oine Hingba, Ngamnava, Wakong Sel Piraga, Yasina Batok Nasi, Madugi Mahuta, Korta Salaga, Saki Piduna, Mara Levasing, Sedak Fangalasi Haiki. करीबुमा चाहिए सुबह से तो सब तो मैं खाला को सुना सही मतलब सुबह लोगों पीने में लोग का बजट थम गया लोग ने आराम से अदुगा मतलब चार का सही काम पीने ट्राई बॉक्स रोड बात मार सुबह या बात पे का तो वो तो यूं यूं बालों के के खम कर देना है आपको में यूं का तो कोई है यूं तो मणिपुर से का हो रहा है खुनाई से निश्चित ना खुदा लेता हमने को या को खुनाई को रहते हो Kanadre Haiduna Mafam Sadan Hundoliva plastic bottles sing a sibo Ningtina Comjinduna, Nona Eco Brick, Semduna, Yumgi, Falang Amade Ate, Latengi Polam sing Savayare, Maramasina, plastic bottles sing Amade Ate plastic polam sing Mafam Sanatham say, Lambida Amade Ate Miam Tin Mafam sing da Hundokuna Tambagi Wakalon sing Tadolasi Haina, upcoming heroes team Manipurna Sinduna, Kaksing District, Lifam Lotnung the Leva, Kaksing Fish Farm Amade, Masika Akwibida Tariba, Lambi Mapal Singda Mosinduna Leriba Amonakai Singdopugi Thoramda IRE Group of Institution Ge Principal Narengbam Rajiv Kumar Fongdokre Thoramaduda IFAC Tours and Travel Agency Manipur Ge Managing Director Rakesh Naurem Amade Upcoming Heroes Team Ge President Laishang Them Keswasu Sarugya Ke Ngasigi Thoram Mafam Maduda Kaksing Kendra Ge MLA Y Sur Chandra Masamak Laktuna Yangchilam Ke Silchar Laiva Parishad Bhavanda Manipuri Benevolent Society MBS Silchar Nasinduna Manipur Food Industries Corporation Limited MFICL Ge Vice Chairman Oivitanatana Friendly Environmental Warriors Few Ge Chief Advisor Su Oiriba Ke Sarat Kumar Singbu Okpugi Thormama Pangthokre Manipuri Benevolent Society MBS Silcharna Memorandum Amasu Ke Sarat Kumar da Kusinaki Thormaduda Ke Sarat Kumar na Fongdokibada Manipur Gi Mapanda Lairiba Mitei Masa Singa Manipur da Laiba Mitei Masa Singa Punsin Bagi Matam Oire Ekoi Masen Punsin Ragadi Sakot Pangamloy Manipur Gi Mapanda Laiba Mitei Singna Warakpa Matamda Angamba Mating Pangani Haina Fongdoke Sunni Students Federation Manipur State Committee Nasinduna Sunni Students Federation Ge Conference Amangasi Kasimpur Alia Madrasa Jurivamda Pangthokre Tormaduda SSF Manipur State Committee Ki Nauna Thopuguda Basing Sukhanki SSF National Vice President Zuhair Odin Nurani Sunni Students Federation na Lining Ge Kenaba Thamdana Miyam Ge Sako Thorangi Damak Thabak Tauri Mahimasing Tambada Hena Akanaba Mijeng Changduna Mi Amamambu Nation Building da Saruk Yahana Bahonagani Haiki ये सिर्फ मुसलमानों को देना है या सिर्फ फला महल्ला का देना ऐसा नहीं सबको एक नेशन खास करके हिंदुस्तान मणिपुर स्टेट इसमें मुस्लिम भी है हिंदू भी है क्रिश्चियन भी है सब है तो सबके लिए हम जो है एक रोल मॉडल बनना चाहिए Salai Holdings Private Limited ke subsidiary unit amoy nangasi Kurai Thangjam Lekaida 7 Salai Haina Mingthon ba shopping mall ama hangdokre hangdokpagi thoram da saruk yakiba Salai Holdings Private Limited ke vice chairman Elangbam Brijendrona globalization amadi liberation na lamdam asida piriba saitheng asibu ngakna ba honabada ngasi hangdoliba shopping mall asina chawna mating pangmang amnagani amromda colonial rule na langthatlamlaba lamdam asi Walk culture ge hainabi kya laitabana tunglam chata fataba kya oirapa yai maramadana kunai asibu section na yengshin mathau tai loina employment generation amade economic empowerment ke wakhalonda ngasi ge shopping mall asi hangdokpani haike generation asisu it's one of them ni adigi mathakta ekhoi ge economic empowering tawbase economic development se empower tawbasi su asuki matik maru oibani na hairiba ngasi gi liberalization torokpasina piraiba saithing asida ekhoi isana isa iromdom
कदाइद लेफौगदगे हाइबसे मदुगी फिरेब अदु लौरकपगा लोइनना ngasi di ekoi employment generation as well as economic empowering tawbase tangai phadi haidana ngasi Salai Holdings Private Limited ki subsidiary unit ama oiriba Salai Mart na asiguma mola se sangabe gi thorom se tawbani lakliba October 18 hianga yini pan balai ba popanumit ningol chakobuna lakpada lamnam asigi ningol oivi singi mafamda Southeast Asia Cultural Organization Sikona yaifa pogjel pirakli yaifa pogjel gi cherol aduna makha tarak libadi niminasina lakpada kanglai khunagi miamda afava saukhatpa ingtapa tangdulaitaba punsi nungsangba hiram khodimakta wata padba made masin manau oibege afava mari adu hena session ba oiresunu hairakli Sagolban Nepra Menzer Lekai Delaiba, Inkalakliba Nahasingi Oiba, World of Chance Haina Mingtonba Organization Ashina, Nasi Mongsangai Delaiba, all as home the Ningol Chako Mogamari Lenena, Jonathan Polam Singh, Kudoltam Kray. Kudoltam Basigamari Lenena, World of Chance President Oiriba, Hidang Mayum Rahuna Fongdorpada, Wakalon Manava, Marumapang Singa Punsinduna, Tungda Afaba Kunagi Yumbirel Oinabgib, the Mag all as home Masida Lariba, Halshinda, Asam Kudoltam Duna, Taujal Niban Haiki. Sahi amagi manungda amukaktang thokpa lamdam asigi yamna maru oiba thoram ama oiriba ningol chakobuna lakpada aikhoigi asengba pothoksing season aduna lamdam asigi nat ke saktam ngak senbada asoba thodang lominasi loinena iramdam amadi miramda chatkigedaba asoba senfam kalongsi haina UPF ke cherol amana hairgle cherol aduna makha taribadi chingtamda khundamina riba yalomi punamake nungairaba kumai asina lakpada toan ba safu singna charak chahingna haliba thohaliba thodok asi laibak thibani hairgle Manipur, Assam, Amadi, Arunachal Pradesh, Lairiba, Nagasing, Nagaland gi asengba indigenous people nate. Makoivu, Nagaland gi indigenous people ni haina lobi yaroi haina. Nagaland gi hanagi Chief Minister Amadi, Odisha gi Governor Oiramba, Dr. S. Jamir na haikrai. Dimapur Laiba, Don Bosco School da Pangthokiba, Nagaland Indigenous Peoples Forum launch topigi thorum da saruyakiba Dr. S. Jamir na makha taraduna. Manipur gi Naga Amana, Nagaland gi indigenous Nagani haina claim torpa yaroi. Nagaland da Pokpa Nagasingna Nagagi Isian Gani, Manipur the Pokpa Nagana, Manipur gi Isian Gani, Masileng Drabo Wafomni. Kasari Singh Ase Nagalengi, indigenous people ni Haiki. Oje Muksana Baki Popong Bigani. District Football Association Moirang Sinduna Multi-Purpose Ground Moirang the Sathariba Ahanba El Kerani Singh Memorial Cedar Division League Football Tournament Nongi Fibam Patavana Matam Kaktana Yaitok Lehana DFA Moirang na Thador Pacherolamana Marilena Basing the Kangalekli Salai Chess Academy Uripok Hidrom Laikai Sinduna Pangtokpa Anisuba Under 15 Rapid Chess Tournament Ki Champion Sisu Nista Niketan Gi Dayanan Thogdam Oikre Under Boys Kida St. Joseph Higher Secondary School gi Kuman Einstein Maivam na oikre duga under 10 girls kidana Kendra Vidyalaya gi Lanchen bi ngairangbam na takre tournament asida nupi 18 yauna sanaroi kontrani thoina saru yaki Housing asin nungthil da phone kiba Manipuri pause sing asigi marupa pau puna yang minese Kanglei Paki Maira, Kokomina Delhi da November Contrada Asoba protest Togadori, Kanglo Furup Naivathong Amadi, Wangang Bigano, Sunil, Jiri Turel Ising Patropadagi, Jiri Vamda, Yum Humudra Hana Ising Tumjin Cray, Relief Camp Hango Cray, Saba Horakliba Song Bungtong Ising Irena Center Cray, Sarkargi School, Chamriga Ama Sengwanava, Lupa Kror, Jani Contrataruk Pirakle, Radesham, Kangla Pau, Manipurgi Apun Bagi Saktam Kai Biaro Haina, Ima Singna, Imphal West Amadi Iskima Fam Singda, Campaign Ho Cray. Jirivam da ising isaw na yum nimfu hena tumjin kre. Imphal Dimapur lambida jingning kaiduna landslide thokle. Miyoi vahibasi amatani haibagi wakalon lakle. Zaintu Kumar. Manava. Muiva yaugdrasu Nagaland gi lupsing na santi gi wari sabalo silagani. Nagaland na Manipur dagi chatkiba nagasing thawoidaba horakle. Imphal is amadi west da imasing na campaign hokre. Manipur gi apun migi saktam kai biyaroi. Driver sing steering piraroy. Bandam. Ngarang ahingdagi lepta na takiba nong na Manipur samudra imay ole. Chingning Kai Kre, Turel Singi Imai Kiningai Oire, Ngasi Ahinga Nong Churabadi, Manipur Isaw Tokadori. Ningol Chakokba, Diwaligi Yengduna, Drafting Subcommittee na India gi Lusing Basing Unabatok Lehabasi, Live Activity, Congress.
Manipur asi furup kya na khundaminaba state oivana amana amada kaidana honagadabane. Altap midyang changbidravadi driver sing steering pairaroi driver union. Pogzel War Memorial haibagi mahuta Peace Memorial oina onthoklasi Jayanta Kumar. Mob lynching toklasi asumba wail puthokna honarasi Premsan. Hoziki matamda lari khaktabak tamli haibadu yadre. Midyang changdrabadi driver sing steering pairoi Maniton. Aroi badam aroi pa pamu kana fangbigani. State asigi yamna luraba tanpham asida Prime Minister Home Minister unabagi appointment piraktri haiduna ngasi all political party gi mihut singi Delhi khongchet yaithokibasi angak papoi haina CLP gi leader Okram Ibobina phongdokre. Hojik Delhi da lairiba BJP Manipur Pradesh ke lusingbasingna BJP ge National General Secretary BM Santosh kunaduna wari sanakre. Kokomi gi makhada ngasisu paksana khongjang changsinkre nagagi warushin purakpagi tanpham asida kanagomba furup kharana leibak kaiba yaba mongda mifam famna bohnar riba si tawbiganu haina Kokomi na appeal tawkhre. Amadi Singamadi tamda lairiba sarkar ge school chamri ge sumna amage infrastructure yauna atai sengba sagana ba ahenba senpham lupa crore chani contractor amasu Haisar Ministry na pirak lahena Education Minister TS Radhesam na phongdokre. Ngasi gyo na di matang sida Manipuri Pawloy jare Times of Manipur gi Manipuri Pawang birbasing bomukana kurum jare.